COCOMI NGASI AHING NONGYAI DAGI PUNG Nifunipangi General Strike Laothokkhibagi Matung Enna Jiribam District Tasu General Strike Mami Chaona Takhi General Strike aduna maram oiraga Jiribam District manung dalaiba maru oiba kaithel sing portfom famna khidrei dukan sing thong lonaki Jiribam gi passenger service lemnaki mahiloi sang sing bank sing lenga ki office sing su hanagum office kana bagi chang nemki Pamdaba Thaudok Singh Thoktanaba Mafam Singda Jiribam District Police Personnel Singh Amadi Central Force Singda Ngak Senduna Leiki General Strike Asibu Sogaladuna Jiribam the Labor CSO Amadi Merapaibi Singh Thoraktuna Saruk Yaki General Strike Matangda COCOMI Jiribam Co Convener Sanjam Sainik Napaumi Singda Haikibada Manipur gi Ukrul da Pangthokpa Siroi Lily Festival Yawa Jatkiba Paumi Singda Central Force Singna Yamna fazadaba maongda tawkiba adugi matangda COCOMIna Laothokkhibagi pung nifunipangi oiba General Strike adubu sagatuna Jiribam District tasu General Strike pangthokli masida miyamna angaba mating pangbiyu haina phongdoki asi pangthokli babal asi akoi yamna akoigi yam shanti eba yamna peace eba akoigi disturb me kano akoigi gari drive ko drive tawidana ba akoi prajamusu appeal tawjeri aduga akoigi koi ngasi jirigi COCOMI Jiribam branch Sinjariba banasi akoigi Jiribam gi leiriba asi akoigi leiriba akoigi taminariba akoi putibangna masi akoigi tawdeba isagi thonglamni haibadu khallaga banasi bo pungphana chogotpi hoidana COCOMI Jiribam gi maike degi appeal tawjeri myam